manung dalari ba sing sisu hena concern isagi thaudo hena tawbiro department gi bureaucrat sing oiro natraga leader sing oiro hena thawai yaushalaga hana dagi chang dagi hena tawbiro maram di karigino hai matamda aran ba tawge khanba mi myam thole asi dum khangba yarabani aduna siguma myam se undang thingauna ba इलेक्शन पे है सर वो बोल दिया था पर सिलेबस में आने का रेफरेंस में है ऐसा बोला है पेपर चेक करने से अच्छा है और दूसरा चीज सर 36 इंस्टीट्यूशन को ये CBSE का ऑनरेबल यूनियन मिनिस्टर ऑफ एजुकेशन श्री धर्मेंद्र प्रधान नजरे कोई 36 स्कूल्स कोई CBSE दा चले विदाउट द NOC फ्रॉम द गवर्नमेंट ऑफ मणिपुर दगी अयाबा याउदना अखोगी चले हाइबगी हुजी कंफ्यूजन मयाम द क्रिएट तौरिबसिगी मतंग दसु मरु ओइना पुखचै मरमदी करिगिनो हाइबे मतम द डॉक्टर लमथिनतांग हाउकिप na magi social media gi post amada akoigi December 14 2023 da claim togiba 20 educational institutions from Chorchampur and 16 from Kangpokpi Central Board of Secondary Education Central Affiliation tawre haibagi mana post ama thagalakpai matang sida sigi reply oina press release ama akoigi government of Manipur na su thokre haidi Dr. Lamthingtang Haukip sina tang 13 da phongdokhiba magi social media post phongdokhiba educational institution Chorchampur gi kun amasung Kangpokpi gi tratuk se CBSE de affiliate tawre haibasigi information se sida NOC pigi ba amta leite haina government of Manipur na press release thokibam leire aduna union education minister Dharmendra Pradhan unaba matamda aina sigi chamam na basi me amtang kon bio haiba matamda mahak na haibire pamatong ina sigi information se leire aduna state government of Manipur state government na haiba poto akoi injagani akoi sida mainly 100% sida consider tawjagani Anglo Cookie War 1917-1919 se akoi gi disputed history ni fabricated history ni haiba se loima khangabani asigi proof historical records loin leirabani haitare aduga Ministry of Home Affairs na su sigi Anglo Cookie War 1917-1919 se sunglai legiba natte haibagi pot am su leibani na se Delhi University da syllabus da yaubagi pot am khanaba leire haibagi pot si da asi complain ama aina mamang da su Delhi University da registrar thajagi ba leire sigi akoi reply am ta laktri aduna sigi pot si amtang follow up tawbiraga akoi gi Anglo Cookie War 1917-1919 Delhi University da syllabus yaunin tawribase si sungang yauhan biganu aduga si complaint thagi basu leire haiduna ai haizara me duma mahakna sigi se yagi follow up tawraga kari pot leibano haibase ya akoi pau pizara age haibagi ama thambire yam cheating oiba haibadi kangu pulap community pulap chendhaba su oidorabani tasengna haragadi akoina mi ama khakpan basu yadre karigino hai matamda adum cheating gi habit sajinabagi habit haibdi larik se pangi isanba history sunglai leitaba poto history isallaga leiba maming oina harabadi cookie society ko larik se different types of larik haitare aduna handaki recently book fair Manipur sinba book fair amada su larik se sajinaba larik myam yolambagi proof myam leirabani haitare adu history myam sigi book publisher sing sina aran history myam se sumaina tambiraga sum chat kitaragadi akoi da soiba myam lakani aduna indi akoi gi lairiba tungi yumbirian oigadaba the youths of India da aran history se jaga da aran history chat kitaragadi asoiba myam lakani haiba aduna sigumba larik myam se loi thingbiu aran history iriba larik aran history publish toriba larik myam se authority si su haibiraga the fake history disputed history myam se thingbiu haina su thamjarame aduna hujik main oina concern lairibadi kadi no hai matamda akoi lairiba concern department na su khar hena section anba state department or central department or lairiba akoi gi especially Manipur bu nusiba Northeast bu nusiba lairiba mi singsina hena su department manung da lairiba singsi su hena concern isagi thaudo hena tawbiro maramdi sigumba aranba myam se hayeng sum chatkhiba taragadi isai su gi matamda yam soirak pa yai youth ki matamda yam soirak pa yai akoi gi tungi future gi oina yam soirak pa yai aduna isa gi department da lairiba si pariba education department da pariba sing oibiro natraga ama sing oibiro state ki or central ki or lairiba myam se hena department gi bureaucrat sing oiro natraga leader sing oiro hena puning chingchin laga hena kitang thawai yaushalaga hana dagi chang dagi hena tawbiro maramdi karigino hai matamda sigumba fake history inaba mi se myam thole hai base sidum khangba yarabani aranba tawge khanba mi myam thole sidum khanba yarabani aduna sigumba myam se undang thingauna ba sigi isna history lana chakhiba taragadi akoi gi ima leibak sigi aranba history ma lana sum mapana chakhidori bani se singu thingaw mathau tai